Lamdam asigi khwaidagi chawba kumhai oiriba hiangai nini panba Ningol Chakouba ngarang pak sana pangthoknaki maruoina yumnak sagai on kharabi Ningol oibi singna ningthiraba fijet leiteng set induna angamba acha athak puduna mapam lamdamda laknaki mapam lamdamda lakliba mache macha oibi Ningol oibi sing taramna oktuna mabung mokpa amadi mama mapa singna langzaba mathelukoi chaminaduna Nungsina pukmen paumena duna angam bakudol tambana kumaya sigi mapungoy basaktam oiki. Ningol Chakouba gi kumaya si state asidanatana maitei furup na kundariba Assam, Bangladesh yauna Malen gi mafam kaya da su pangthok nakhi. Loinana mamang chegi me ahumdagi hawrakiba irang manungda lanjena duna tongan relief camp sing da leiriba Ningol oibi sing busu tongan balup singna Chakau duna angam bakudol sing tamnakhi. Kuki sing na mamang chaygi me ahumdagi maitegi mathakta landarakuna Manipur thugaina bahonarakhliba sida khul ngakpagi achawa thaudang loduna lakhiba arambai na su lanjenariba Ningol singbu chakoukrai Ningol Chakoubagi tharamasi arambai unit 45 unit thangmaiban na khuyathong relief camp ta leiriba Ningol sing yauna lanjenariba miyoi marifunipan chakouki Imphal West ki kautrukta su arambai unit 17 unit 18 amasung unit 45 na Ningol oibi singbu chakauduna angam bakudol sing tamki